Akeswan Imphal Wahengbam Washington Pau Pajari Ahan Beda Maru Pau Tara Nipan Subal Lok Sabha Mikal ki Board Masing Thibagi Thabak Kan Satari Inner Manipur Lok Sabha Seta Housing Haki Mamang Paweda Indian National Congress ki Angomcha Bimol Akoizamna Board Masing Lak Ani Lising Taruk Chahum Kun Manga Fangle Aduga Bharatiya Janata Party BJP ki Thongnawjam Basant Kumarna Board Masing Lak Ama Lising Nifu Humdoi Samri Marfumapal Fangle Outer Manipur Lok Sabha Kendra Gina Housing Haki Mamang Pawda Indian National Congress ki Alfred Kangam Alterna Board Masing Lak Ani Lising Tara Nipan Samwani Fumapal Aduga NPF ki Mirep K. Timothy Jemikna Board Masing Lak Ani Lising Tara Taret Zama Umbudramapal Fangli Amasung Lok Sabha Mikala Chida Housi Pawda BJP na seat Sani Kuntrata Rukta Mangjil Thari Aduga Congress na seat Marfudra Tareta Mangjil Thadu na Satli Tara Nipal Subal Lok Sabha Mikal ki Board Masing Thibagi Thabak Satari Manipur ki Lok Sabha seat Animaki Mikal ki Board Tongan ba District Headquarters Singda Thiri Inner Manipur Lok Sabha Kendra ki Oina Housing Haki Mamang Paweda Indian National Congress ki Angomcha Bimol Akoizamna Board Masing Lak Ani Lising Taruk Chahum Kun Manga Fangle Aduga Bharatiya Janata Party BJP ki Thongnawjam Basant Kumarna Board Masing Lak Ama Lising Nifu Humdoi Samri Marfumapal Fangle RPI Athwalegi Mahesor Thongnawjamna Vote Lising Humpumanga Sanifan Humputaruk Independent Mirep Singh Rajkumar Somendrona Lising Taruk Zamataranipan Moirangthem Tomtom Sanana Lising Ani Sauhum Marfumanga Amasung Haurungbam Sarat Singna Vote Satruk Marfutaruk Fangli Notada Vote Lising Amasanipan Marfuranipan Thadari Imphal West Zilla Dagi Mikhalgi Pau Lauriba Equigi Paumi Ketonium Premchan Line the Lady Premchan Hello Premchan Washington Highview Huji Imphal West ki Kaino Premchan Levi Karai Wait no Levi Washington I'm luxury mostly Imphal West district ki housing Inner Manipur Parliament Constitution ki walk through go pa masim ke ado huji che Mikhal gi TNC kamai to biri ge kana kamai na Imphal West ki oina kan phibam da leri Washington housing pau bagi oina tuan ba Imphal West district ki hall mapanda bot ti bagi khabak chatha bani basigi Both Chiriba, Kendra Singasi, Maroina, Sakmai, Konthom, Samthong, Uripok, Langsabal, Wangoy, Amasung, Amaiban, the Hariba, Kendra Singasi, both Tiba Matanda, how the Paubi, Oina, Konthom, Kendra, so the round Mangama Tibalore, round Mangama Asida, I'm city candidate, Angomsa, Rimon, Akujabna, what Masing, Missing Lipanga, Samaku Masway, Hamduna. Chale aduga hariba kotujum kendra asida kodi BJP ki mere oiriba anaujum masad kumarna vote lisintra ma koiga chani ni kuma soi family aduga RPI tuwalegi mere oiriba mahesna family vote masinga sina lisin mari chunga marfuni atai fangkibo sing adudi totom sanana chamaga humdat ret aduga RK Somendro LS Kaikuna Chambi Kutha Mari Lorena Haurungbam Sharatna Kuntra Marini Notagi Mashingna Chamaga Ahumni Masi Fifth Amasung Habadi Mga Suba Masung last round ni Kontojum Kiendragi Lorena Samtong Kiendragishu Pagi Mga Suba Madi Arroyo round Tiba Lore Masideshida Apunba Water Masin Ising Kumatwaga Chamaga Yankai Humdoi Masing Tibagi Manungda Ayin Sigi Miref Oiriba Angomsa Bimol Akoijamna Dising Taraga Supna Humkumari Panguna Quite the Yamna Bot Machine Pangba candidate Oiri. Have you Congress can get to Sanipan Mauramari family, Aduga Ahum Subudana, BJP Miref Oiriba, House of Basant Kumarna, Missing Aniga, Chamri Ani family, Uripokishu, Port Amadi, last round, however round, Tibalore, Masida quite a family, I see candidate me, I see candidate Asina, Missing Taraga,
chamri humra ma soi phangi aduga BJP ki candidate na lising ahumga chamri tranga phangi pemcha hai yare adu hoji ठीक है तब जे लोचल लगा तो आता इम्फाल वेस्ट की जे कयाम वाली स्टेज से कयाम yok chale Imphal West is Washington Kothong Jamgi last round loikre Kishamsong ki loikre Uripo ki loikre Shekmai ki loikre adu bakata na Langthabal Wangboy amasung Pangmai bangi mukogi last round sing tibri thabak sathari nuna atopa Imphal West yona lady bak kendra singishu bakata na tibu jatakari hari Washington thagajari premta Outer Manipur Lok Sabha Kendra gi na hojing ngahaki mamang phawbida Indian National Congress ki Alfred Kangam Arthur na vote masing lakh ani lising taranipan samga nifumapal fangle Naga People's Front ki miref Kasui Timothy Zemik na vote masing lakh ani lising tarataret chama humbudramapal Independent miref sing S Kho zone na vote lising kontrataret sumna tarataret amasung Ellison Abonbaina vote lising mapal sahum chukna mapal phangli notada lising ani sahum niputaret thadari Outer gi Lok Sabha Kendra gi manung chanba Ukhrul Jila gi vote ki paw loriba aikhoi gi pawmi sorting simre ngapi gani sorting simre je hoji line phangdre makhata ba pawda Manipur gi oina inner amasung outer Lok Sabha Kendra animaki phon masing thiba si ngasi ayuk pung nipan dagi hokibani hauji inner Manipur Lok Sabha Kendra gi manung chaliba Imphal East Jila gi khogi mikhal gi paw lori bai khogi pawmi khetrimem Ganga si hoji line de leire Ganga Washington hoji vote thiba gi stage se kayam yoksile aduga phibam karma phibam de leiri hauji phawbada Imphal East Jila gi oina Assembly constituency manga habdi khundra pam hangang khatrigau kairao amasung ya school da ahum suba round hawgi board masing thiba loikre special polling station gi yauna board masing thiba asida hauji phawbada Indian National Congress ki mire dimol akoi janna board masing lising kuntra manga tamri subna manga phangli BJP gi mire PS Santa Kumar na board masing lising kuntra mapan tawa kulumdai phangduna INC gi mire tagi board masing lising mari Pamatra Nipan Hele. Ate Atwale Gimire Maheswat Honogam both the single times at Honduna, Om Suba lady. Adela Asigi Oina, Kurai, Wankai, Masung Lamlike and Jogi, both the Sintiva House Hoke, and Romasung Tonzo and Jogi, both the Sintiva Hogawali. Hani Takasari Gaga. Board masing thiba ga mari leinana Akashvani Imphal gi I paw kangpuna miyamda mapung phaba paw pina ba khanaba tharang sing lokale nami yong matung pung ama minute yankhai dagi pung ani phaba minute tara gi Manipuri paw leigani mikhal gi phol ga mari leinana numidang wairam pung taruk minute kundagi pung taret phaba minute nifu gi oiba khana neina bagi thoram sandokani board masing thiba gi yanglaga ngasi numidang pung taret makhai gi pawsu minute kuntra da sangdokle tabi ba pawasi Akashvani Imphal dagi ni Laibak asigi tongan ba raija singa masung Union Territory singisu vote masing thiba gi thabak kanna chatari housing haki mamang phawda BJP na seat sani kuntra mapal da mangjil thari Surat Lok Sabha Kendra de BJP gi mirep hanana lamba yauduna kakrabani Indian National Congress na seat marfudata rukta mangjil thari aduga Samajwadi Party na seat kuntra ni thoida Trinamool Congress na seat kunipanda aduga DMK na seat kunma thoida mangjil thaduna chali Election Commission of Bonmasing Tina Bagitamak Laibak Simba Tungbada Counting Center Lak Ama Makhairam Hangdokli Counting Booth Amamamda Table Taramadi Bonmasing T Bagitabak Chatari Aroibada Maroiba Pau Amukhana Tara Nipal Suba Lok Sabha Mikhal Gi Bonmasing T Bagitabak Kanne Chatari Inner Manipur Lok Sabha Chita Housing Haki Mamang Paubada Indian National Congress Ki Angomcha Bimol Akoijamna Bonmasing Lakani Lising Taruk Sahum Kunmanga Pangle Aduga Bharatiya Janata Party BJP ki Thongnawjam Basantu Kumar na vote masing lakama lising ni 400 samri marfumapal fangle
Outer Manipur Lok Sabha Kendra Gina, Housing Hakima Mang Paubada, Indian National Congress Ki, Alfred Kangam Arthana Bot Masing, Lak Anil Ising Taranipan, Sangmani Fumapal Laduga NPF Ki Mirep, K. Timothy Jemikna, Bot Masing Lak Anil Ising Tarataret Chamago, Humbudrama Pal Fangli, Amasung, Lok Sabha Mikalasida Housing Paubada BJP Nasit, Chani Kuntrata Rukta Mangjil Thari, Aduka, Congress Nasit Marapudata Yata, Mangjin Thadu Nesali, Paulo Jere.